मरोइबा पाव वाक्चिंग की तरानिथोइनि पानबा इमा इमोइनु इरा थौनी थौरम ngasi maitay gi yumthong khudingda pangthoknari Ima imoinu ira thongniga mari lainana Fisheries Department host tawduna anisuba Ima imoinu Fish Fair pangthoktuna miyam dalingakna lepa mamaldanga makhal kaya fangantre India ki anisuba Prime Minister Lal Bahadur Shastri laikhidabagi yankai mapan suba kumon numitna lakpada INC ki President Malik Arjun Kharge amadi Chief Minister Nongthombam Biren Nadu Singh Basigi mafam daikai khumna ulakle amadi lamdam asigi miyam ngasi awaba mayuk nariba asi BJP na luchingba state laingak asina tokhan bani haina MPCC ki President K Megha Chandra Namaral sirakle Kurumzari, ISCOM MANIPURI pau mineng tabiri pa khwai puna makpu taram na oksari. Hauze pau sandok na bizari. Ima imoinu irat pa numit ka mari lainana Chief Minister Nongthombam Biren na Manipur gi miyam da yaifa pauzel pirakli. Ngasi ayuk mahak ki ex handle da thagat ki ba post amada Chief Minister na Ima imoinu irat pa numit na lakpada Ima imoinu na lamdam asida leiriba mipung khuding makpu Nunga yaifaba tangdu laitaba amadi apun bagi saktam sagat bagi lambida lamjingba oira sanu haina pauzel lakle lamdamasigi puariga sagona duna laklaba waksingi tarani thoini panbada maitegi yumthong khudingda imoinu ira thoni thoram pangthoktuna lakpagum ngasi su chengai ching imoinu thogallup amadi utra sanglen sana konung anina senduna Thoubal district ki White House singai ching da leiba imoinu khubamda imoinu ahong achaubi irat pagi thoram pangthokre mafam kyadagi lakpa miyam na saruk yaduna pangthokiba imoinu irat pagi thoram aduda utra sanglen sana konungi yaskul lakpa kaisham raghumani chengai ching imoinu thogallup ki president Wangkhem Iboso secretary Puyam Birmangol Angom Ningthau Angom Poiraiton Customs Secretary Thoksam Ibungo Hal Laifam Ngakpa Salam Devendra Thoubal District ki and Session Judge Samom Ibsen Thoubal ki Family Court ki Judge Waikhom Tonen Maitai amadi 3rd IRB ki CEO Sarangthem Hemantana Jingba Maroiba Miyoi Kyana Saruk Yakhe Thaurongi saruk ama oina imoinu ahong achaubibu ikau khattuna yakairol saklaba matung miyam galoinana irat thoni thorom pangthokkibaga loinana ngasigi thoni thorom yauba lakiba athoiba mithung singna chingai chingi akoibada u chara kaya marum thake tungda yaskul lakpa sana konungi kangbu amade thaugal lupna chingai chingda cheng chaithokpagi thorom amasu pangthokhe Thoram aduga mari lainana utra sanglen sana konungi yaskul lakpa kaisam raghumani na haikibada awangba mathaktana kaubru chingthakta anemba mafamdana chingai chingda leiriba imoinugi khubamni mafam asida ningsingba thoktraba matamdagi irat thauni pangthoktuna lakhrabani Laibak chahonga hongnaba ingna chikna santi laina watapadana panjanaba imoinu imana pinabiram lasanu hairaduna imoinu imagi laisangi saktam sing athubada semga sagatuna miyamda utlagani lamdamasida lanjenari bapunamakpu hanagi punsida hanjin hanbiu hairaduna laibak ngakliba maitai athoba singbusu chingai chingi lairembina chanbiba oirasanu haiki Misak mapaina tao gun leiriba tengban bagi malayam thakta sumthang gumlaba maitai mitaina hayon yambi imoinu lairembi ahong achau bi ira tabagi thoramse ningsing ba thoktarba matamdagi cinthang yaina chanarak thoramni awang ba thakta kabu chingthaktani ani amba lamdam jona chengai chingi sanagi tangbanda nganthoi bi lairembi ni imoinu lairembi na taibangbu na kon birage matagum hayon sakta tuna kubamlel asimaktada Angang ba mairi gi sabun na yom labi sana ahing ba masuta na lekeng bi lairembi gi saktam thengna jarubadagi yekcha tariat ki pari mamom chingna ningsing ba thoktraba matamdagi sahi kaya lisang sitna imagi thogal langjaduna lakchari bani taibang mi gi saktam manba mairi ahum na koi na yosebi gi matawgum
मालेमदा लैताना खुरमजरिबा खुबम असिमक्तदनी मैरी मंगालतना लैतेंबा लैतेंबी निंथीजरबी सतमना सायोलिबा मफम असिमक्तदनी लाइरेंबीगी खुबम सेमु कांगबन साव सतमना मालेमदा इरे इचासिंगना मका लामना छापोंगलकनी ताकपीरकदगी इरे इबाक्सिगी लई मनिंगथौ पुनसिनबा लैबाक चाहोंग अहोंगनबा कंदू लैताना इंगना चिंगना हिंजनबा नुंगाई याइफबा इंगना तपना चौखटपा मानबा खुनाई उहेनबिदुना पुनसि नुंसांगना वाता पादना हिंगनबिरमु हाइजना पुनमक्सिबु इमोइनु इमा लाइरेंबिना पिना बिरमलसनु हाइनसु येक तरेती कांगूसिंगना पुनमक्ना खुरमजरी हाइरिबु खुबम असिमक्तदनी नहोंगना सेमगतरिक्लिबसी ngасina taraga mathoini ama walking taraga ni thoini pan bathang jo koro asida su pangthok charibasina imagi second satrayung jariba asina laibak asigi ahan bani loina na chaliba sahi sigi manungda imoinu imagi laisangi saktam saruk kharadi laibak miyamgi mamangda ucharakigani idei baki da makta thawai na pontha pi khrabasingi da makta chengai singda kaidong bilibi imoinu gi lairembi gi mafamda taibang thawai punamaku mapu gi lekonda tilhan biu haina su nijari idei ba sida lanje nariba singi thawai punamak hana gi punsi marianda hanjalan biu haina su chengai singi lairembi da gi mafamda punamaki mafamda ko no na haijari idei ba ngangliba maitai nong sa sing chengai singi lairembi da taram no upi go oirasanu haiduna chengai singi luploy amasung Utra sanglen sana ko nugi mahut sinjaraga punamaku thogjan gi mangan pina birum haiduna chengai singi kuba masimakta da kuramjari loinana chengai singa si amuk halakna bagi damakta Anisuba Imoinu Fish Fair ngasi Department of Fisheries na sinduna Imphal East ke Palace Compound leiba hafta kangjebungda pangthokre ngasi ima imoinu ira thawni numit thorum asiga mari leinana Fisheries Department na sinduna pangthokiba Anisuba Imoinu Fish Fair aduda Manipur gi tongan tongan ba mafam kya dagi lakhiba ngami kya na saruk yaduna stall chani romda makhal kya gi nga puthokduna miyam na fanghanki Fish Fair aduda lamdam asigi miyoicha kya na laktuna lengak na lepa mamalda nga leinakhi loinana Fish Fair hawdokpagi thoromda saruk yaba lakhiba Fisheries ki Minister Haikam Dingona Paumi Singh the Fungdo Kibada Fishery Department Puthokli Banga se Manipur gi lairiba population asin nga chabagi chang ase aduki mati uwang bana maram oiraga hauzik puthokli ba nga singa sigi production watpagi mami sauna tari adu moinamak Fishery Department kanna honaduna hauzik iram damasigi nga hena puthokna ba haiduna scientifically amadi makhal kya gi technology kya sizinaduna department asin kanna honari haina makhatakhi The Potegi was scaled the way says Matang Hoi skeleton of honorary names showing quick dana, Hogi no distant reason giver, Fishy Ministry or Kanda, Hoi Guhati the Hoi conferences, Yogari Madurisu, and TFC the Dunga, and had the population of Matungina, and Savage Hangla, Hoi productions in Watpanina, Dubu, but he handled no higher than scientifically at the Yatopa, Mayamama, technology, Mayamama Haita, Mayamama, research Mayamatori. The handling of Hotan Honori had this manner. Maruina Maruina, Saring say, Manipur Makariam, Lai the Katpada, and sing a Simaxi, Manipur Pazamiam, the Hoina, Pinning Bapotu, Hogi, the river production, had Hana, so many of them, Saring as imitation in Mao and Minata. Imitation is a Mao with a D, no, Hogi, she's winning, Hoi Saring, a command on the Hingalansi and Dorgano, and a bit similar than Kana Honarakanda, Hoi Saring, Yokia in the Poklapa. Aduna Panganam Honavasi, Adamo sign has a gift in the known Honajar Panina. Langthabal Kunja Makhalekai de Leba Ibudo Kuman Purel Pakhang Bagi Harau Pungda UNLF ki Hanagi Chairman RK Meghen Luching Bakang Buamana Harau Punga Sigi Pivam Yangsin Kray Yangsin Kongsadadu the RK Meghena Ibudo Kuman Purel Pakhang Bagi Mafamda Lamdamasid Atuvada Tangdulaitaba Hanjilak Napatongi Jaki Yangsin Kongsada Sigamari Lenana RK Megena Fondo Kibada Sana Konungna Masak Kanglaba Laibung Asibu Semgatuna Maitegi Laibung Sing Amade Lining Bu Yokat Naba Marilainaba Singi Pungning Sing Sin K Loinana Maitai Furuki Kwaidagi Maru Oiba Thoram Singi Manungda Ama Oiriba Ima Imoinu Ira Thauni Numit Asida Ima Imoinuna Lamdam Asida Chahonga Hongba Amade Nungayai Faba Purakpa Oirasanu Haina Lebak Miyam da Pauzelakli
Thank you. Moino home bigi ma moino home bigi number 6 ta sa primangta ngasi number sina no ya thaba sa hong ba pinibisino hai bi po se pijaninge moino home bi ekoi manipur da khundari ba sei sa ka dagi yaru pro ne khundari komiti khunai de yamna maru ba la mamane la khoi ma moino ne maram de ko nga si liru mo tamdagi mate yum jawan le rakwa adu yum saro da ko me ka da ko hunga lai ro hina lai ro kham se sta ko moino ahong we ma election na lei ha se ko mo na khane asi moino ahong we na hunga lai ro kham de hunga lai ko si maram de moino ahong we se ko cha hong bo cho hong ba si kai to ro cho hong ha se ko premium ada koi bangga lagi bami koi passing fishing na cinta putu pergi tabakta serukan ya na koi koneksi sta cinta warung daba cinta tu pantang daba bagi wakalon kalon na koi tu ba putu pergi tabakta masa bangga lagi koi mak serukan na bagi yang mulu wahong doa kasih di mana wahong ini masih sta dan isa kita masih bawa sesi ini. India ki ani suba Prime Minister Oiramba Lal Bahadur Shastri na lekhidabagi yakhai mapan suba common numit na lakpada Chief Minister Nongthombam Biren Lusingba asina leibak asigidamakta tawbiramba lobiramba mamal naidraba thodang singbo ningsingduna ikai khumnaba ulakle ngasi ayukma ki ex central thagalakhiba post amada Chief Minister na Luching basin lebak asigi apun bagi saktam sagat lamba amadi lebak asigi damakta masagi ojaba kauthoktuna kathok pagaloina na achoba thodang kaya lobiramba duna ngasisu ngasigi mirolda pangal thona hapli haina makhatana fongdorakle India ke ni suba Prime Minister Oiramba Lal Bahadur Shastri ki yankhai mapan suba lekhidabagi kumon numit na lakpada Indian National Congress ki President Malik Arjun Kharge na lusingba asin leibak asigi damakta tawbiramba sintha singbu ningsingduna lusingba asigi mafam dai kai khonuba uttuna mahaki ex handle da thagalakiba post amada wafam kya fongdorakle Shastri Zina India ki Prime Minister Oiringaida hogdoklamba Jai Jawan Jai Kishan haiba kholau adu leibak ngakriba lanmi sing amadi leibak asigi lomi singna leibak asigi damakta loriba thodang singbu singtharaduna ngashisu itattatna sizinare India ki ni suba Prime Minister Oiramba Shastri Ji mahaki thamoi sengba amadi leibak asigi apunmagi saktam sagatpada lauramba thodang singi damakta ngasisu India sinba thungna ningsingnare Shastri Ji kumja lising amaga jamapan humputaruk ki January ki tang 13 da Uzbekistan ki Tashkenta Pakistan ga Tashkent Agreement kuyak piram laba matung ikan Canada na lekhidabani luching basin India gi ningtam iho manungda amadi Indiana maning tamlaba matungda laurum khiba mamal naidraba thodang sing adu ngasigi mirol na matam pumbada ningsingduna leihoragani haina INC gi President Malik Arjun Kharge na makhatana fongdorakle Senapati District Headquarter dagi kilometer 13 satlaga leiba Maram Bazar Village ta pangthokiba Maram Students Union ge nifunithoi suba Annual General Conference ta Chief Minister Nongthombam Biren Susaruk yakre Chief Minister nangasi YAS Minister Govindas Konthauzam amadi CAF NPD Minister El Susindro ga loinana Maram Village ta hek thunglagbaga Maram Students Union ge thomis sing amadi maikayadom da leidiba miyamna harau tayamna okay Manipur da hosik thokliba irang asin maram oiraga miyamna awaba mayok naribasi BJP na lusingba Manipur lengak na thogan bani haina Manipur Pradesh Congress Committee MPCC ki President Kaisa Megha Chandrana phongdokre ngasi Imphal gi BT Road leba Congress Bhavan da pangthokiba pawgi mifam amada Kaisa Megha Chandrana makhatana phongdokibada BJP na lusingba lengak asina center ga
suspension of operation taunariba kukizo loop singi manungda ama oiriba Mar People's Convention Democratic ki bank account amada modernization of Manipur Police Force ki umbrella policy violate tawduna lupa crore 3,38,00,000 transfer tawramba thengnare nakal amaromdana Manipur State Cabinet amadi Assembly da kukijo gi underground group singa taunariba suspension of operation ase makhatana Chana Handanaba Center Detection Bahaiba Warep Lauraga Amarumdana Yamlava Senfam Ama Hairiba suspension of operation group ki account Amada Masing Yamlava Senfam Pitok Lamba Ase Paliba Lengak Ase Chindana Ama Tautorak Padana Ama Tawi Haibasi Mayek Single Haiki. $27.38 crore si PBC Masigi investigation si Chatharingai Marakta again Amuk 6.27 crores masi July 2024 da Pitome. That is in July 2024. 6.27 crores. Aduna masigi pasasi pitoi basi only me amakakta da piba. Aduna masigi 27.38 crores si pibasi umbrella scheme of modernization of police force. Masigi makhada piba. Masigi si August house da discussion character hore aina su star question da su hangi honorable chief minister da direct hangi masigi basha pithoi basi masi guideline gi wang matani modernization of police force sigi guideline sigi wang ma da pi hai chief minister na nati amu hai sondana auditor general of India na masi mani is a wrong step is against the guidelines of security related expenses. Lanai Kung and Joshua Haiba Lupasida ISDFC Bank Tigi ISDFC account number se 501082660900 Sigi ISDFC account number sida adagi I repeat ISDFC bank account number Lanai Kung 50105826609000 masigi ISFC bank account se paisa se transfer to adugo then check number na 226200 dated 9 July 2024 aduga group sina ISPC within bracket D Mar People Council asigi sida akoi 6 crore 27 lakhs masi pi out of which masigi magi 6.35 lakhs 40,000 pi ga da now at the end one amangang ba thabak na ma tawba adagi irang si congress ta tasinaba thau na moina mai chak ko ta thau hapchen ba paisa chabun pithok ba 2024 gi ahuba sayonda ahuba thada suspension operation di lokthoi na cabinet tamu assembly tamu tawsinaba somdana 2024 gi July da 6.27 crore paisa pithokre adna masi BJP na khali basi karino aikoi praja mayam hanaba sunaba mayam sing adagi aikoi gi mayam wari ba mayam sing se masi is a creation of BJP. Manipur Police amadi Kuntranipan Suba Assam Rifles ke punba kangbu amana sathakiba thiba humbagi thabak tatha sigi tangma panda Jiribam District ki Borobekra Police Station ki menung sanba Tuisolen Village manakta leiba Barak River Bank tagi Mar People's Convention Democratic ki active cadre ama fawangam khrei pharaba mioi adudi Farjol District ki Lungthoilian Village tagi Laljoy Lo Chahini Funipani Hairi, Mangondagi explosive stick kun detonator Taramathoi, Mitarama Sangba safety fuse ama amade brown sugar gram Samri Yankai Teret Yauba soft gas Nifu Mari Fagatle Hairi. Chief Minister Nongthombam Biren gi lising makhada sathariba war on drugs campaign gi manung sanna Manipur Police amadi Taranipan Subasam Rifles ke punba kangbu amana Forest Department amadi Executive Magistrate ki meeting makhada Ukhrul District ki Lungsong Maifai Police Station gi manung sanna leiba Phali Hill Range da chathakiba drive amada acre marifudra rom park sauba chingmai da popi tharamba thengnarakpadagi yanthattuna manghankhre
ngarang sathaki drive aduda mafam aduda popi thabada sizinaramba sang taranithoi amasu mai thaduna mangankhi thaudoga sigi matangda police na FIR ama chanduna mafam aduda popi thabada chenaba miyoi sing masak maming khangdoktuna phanana ba tizinba haukhre hairi Sahi taret khuntakpa ningsing numit aikhoi amuk khuntak laroi si haiba pandamda United People's Front UPF Manipurna samaga marifudra mathoi suba National Reconciliation man haina tha amasupna pangthokre Siribam District ki ningsing khulda leidiba athauba singi ningsing khubamda ikai khumna utlaba matung Manipur gi tongan ba district singda camera meeting public meeting amadi poster campaign pangthok luraba matung chamaga marifudra mathoi suba National Reconciliation Day ki saruk ama oina miyamgi khongsat ama Kansipur dagi singjamai chinga mathakta chatke Thoram sing asi pangthokpada saruk yabi khiba sel amasung pungning wakhal gi mateng pangbirakpa khwai khudingmakpu UPF Manipur gi maikai dagi hainingai leitana thagatpa phongdorakle Makhataba pau pizatringa da atenba break amatang lawzari Admission open. Honeycomb Foundation School Mongsagi Bore Makongda Leva Asigi English Gani Kunmanga Kutaruk Session Gi. Day Kiari class 5 Hobby admission Hosere. School Asinin Tina Trent Toraba Apaba Amadi experience Leraba Ozakayana Angang Simbu section Natak Pitambiri. Ming Zanmaki Oina Sucha the Yankai discount Pizari Asida Sunatana, Ate Kudong Sabakaya Amasu Tamzari. Pizari Kudong Saba Singasi Akaknamatam Karakatagini, Nasimak Langsin Biratuna Akopo Marol Kambiho Amadi Kudong Saba Silobiho. Go Aviator Academy na Manipurgi Housing Oiliba. Tangdu leitadana leiriba asigi yenglaga haurakliba satra singidamakta free course pizari course sing adudi cabin crew amade ground staff akopa marol gidamak contact tawbiraku 7005285195 amasung 7005819002 natraga aikhoigi office Nongmaibung Imphal East lengsin birau Amukahna taramlok seri makhataba pau Manipur gi maitai pangal singi khungang amo iriba fundrai hairiba lamdam asida leiba club ahum amadi fundrai gi miyanga loinana fundrai development coordinating committee ama semkhre hauze Manipur gi oiriba fiba masina maram oiraga fundrai gi miyamda miyoibana puba thangba ngamloidaba demand kaya tawrakpa ase laibak thibani haina committee asigi president gi thawpuriba Alhas Muhammad Nazimuddinna phongdarakle Matung tarakpada ichil inaw singna fundrai da donation lakpirabasu committee asi datana biramu hainasu phongdorakle Amatoi Hama 2025 asida koi fundrai gi oiba development coordinating committee ama semiba se hauji Manipur gi session sida koi gi ichil inaw santan singna puba thangma ngamoidaba tawkhalakpase ase koi committee sigi through the wari watai kha tawraga donation oina taunana ba koi laiba mayam si yamna praja se dik tabak subam nobam lai tabak wana ba matam sida tawraiba sigi khongthang sigi tharuk amani undrai yaiba khunse yamna laiba khuni aduna committee sigi thang dai koi wari watai taunaraga koi makhata ba thabak paikhatna ba semjaban Bisnupur District ki Deputy Commissioner Suwairiba Indian Red Cross Society IRCS Bisnupur District Branch ki President Laurembam Bikram gi midyang makhada New Mini Secretariat Complex Bisnupur ki campus ta Laiba District IT Office amadi Indian Red Cross Society Bisnupur District Branch ki office ki akoibada District Branch asin senduna lamtu sengbagi thoram amangasi pangthokre thoram aduda IRCS Bisnupur District Branch ki Vice Chairman M Ibem Hal Devi, Secretary Dr. Huidrom Roman Singh, Joint Secretary Huidrom Siamchan, Treasurer Thoksom Netazi, Committee Member Huirem Pramodini, Wahengbam Tolungau, Moirangthem Ibo Halbi, Khwairakpam Khogendro Amadi Atai Thomi Singh Yauna, Saruk Yaduna District IT Office Amadi IRCS Bisnupur District Branch Office Ki Akoiba Amadi Campus Manung Deleba Iram Nala Singh Sengki.
Kanglaipak News Tengbang Loop KNTL amadi Jenims Blood Bank Porompat ka khusam naduna ngarang ikatpagi thorum ama pangthokre ikatpagi thorum aduda KNTL gi thomi blood donor tara henbana su EPK loinana thorum aduda maruoina KNTL gi Vice President Arambam Bedana General Secretary COM Maitai Finance Secretary Takhelambam Sanatombi amadi KNTL gi thomi singna saruk yakhi Mizoram gi Champhai district leba Maulkawida ngarang Assam Rifles ki kangbu aman sathakiba operation amada lona yadaba moongda lotuna thamlamba lupa lakh marifunipan henbagi senfam oigadaba kwa maru kg lising tarani thoisa trukkun phagat pangamkre fagalaba kwa maru singadu Champhai gi Customs Preventive Force tamakataba legal action lokhatnabagi damakta kusinakre hairi Thasigi tang tarukta Assamgi umrangso coal mine da khanghodana ising thumjin kibadagi mafamaduda thabak sudana leramba minor tara ngapigani minor mapan thiba khangdana leirakiba adu kunmathoi suba para special force ki kangbu amana rescue operation sathabadagi thasigi tang nipanda minor ama sina fangkraba matung ngasi ising da thumjin khraba mafamaduda ising gi chang khara hantharakpadagi amuk hanna changsin duna thirubada atopa minor ahum amagi asiba hakchang fangbang ngamkhre hairi hauji su para special force ki kangbu singna lemhoriba minors manga adusu thiba fangnaba kanna honari haina pau asina makha tari makha tarakpada sanabagi pau amuk lobirasi Manipur Cricket Association Sinduna Team Kunmari na Saruk Yaraga Group Mari Khaiduna Satharakliba Manga Suba MNCA Under 16 Boys Naurem Ras Ningthau Singh Memorial Trophy ki champion PCC Mayai Koibino Oikre Tournament asigi ngasi sanaki final match da PCC na ahanba innings bat paiduna innings ki over kuntra mariga ball amada wicket loina turaga run chani ga taramathoi laukhibada trauna ani suba innings bat paiduna over kuntra humdoiga ball anida wicket loina tuduna run samaga nifu mari lauduna Mes asiran humputareta maithiba nangke ase sanaki ba tournament asigi khudaiban public ground na sanaki ba final match da mai pakraba PCC ki sanaroi thoksom lakina man of the final match ki title lokhe runners up takraba traw ge sanaroi swabiman mutumna man of the series highest run scorer amadi highest wicket taker ki title lokhe tournament asiri tongan ba title lokraba sanaroi amadi champion oikraba team amadi runners up takraba team da medal trophy amadi selgi manapi duna ikai khumnaba utke tournament Menasigi Loisimegi Thoramda Manipur Cricket Association ki Vice President Lairen Zam Gitranjan Treasurer Zongtham Nisikanta Joint Secretary Syed Sultan Ahmad Lamsang Cricket Club ki President Sorokhaibam Nanda Lamsang Football Club ki President Sandam Loken Amadi CAU Imphal ki former Dean Dr. Naurem Ibotona Athoiba Mithulen Singh Oiduna Selgi Mana Trophy Amadi Medal Singh Khusinaki Lakliba January ki tang 19 dagi February ki tang 13 fauba Uttarakhand da pangthokadaba 19 suba National Games ki damakta Manipur dagi nupi masa sanaroi kun yauna puna wushu player 18 qualify tawkre Manipur gi wushu player 18 na National Games asigi damakta qualify tawrakpada wushu coach Arjuna awardee MB Mojit Singh na nungaiba phongdorakle kumja lising ani ga tareta Assam gi Guwahati da pangthokiba National Games dagi hauna ahanbo oina National Games ki manung chalhan kiba wushu masana ase Manipur gi oinadi haukiba chahi singda maru oina kuntra tarit suba National Games ta medal khwaidagi yamna fangba ngamlakhiba event amane hauji fawbada Manipur gi wushu player sing Arjuna award fawba fangkiba leire loinana kumja lising ani ga ahum dagi ahumda Goa da pangthokiba kuntra tarit suba National Games ta Manipur gi wushu sanaroi singna gold medal taru
silver manga amadi bronze ani loba ngamki masana sina maram oiraga national games singda manipurna india gi top 10 states singi manung chanba ngamle masida natana manipur gi sanaroi singna gujarat ta pangthokiba 36 suba national games ta tongan tongan ba event kunma thoida saruk yabasu ngamki chahi aduda manipur gi teamna wushu yauna tongan tongan ba discipline tara homdoida medal sing loba ngamki Hauzik su lamdam asig wushu player singna masak nairaba coach singi lamjing lamtak ki makhada imphal amadi ngamasigi akoibada leiba wushu training camp singda lakliba 35 suba national games da su chawna mai paknaba akanba maongda training chathari hiramasigi matangda wushu coach Arjuna awardee MB Mojit Singdagi wafang khara ai hauzik gas department da wushu gi coach oina leijabani handa yamna nungaiba makhangna 38 national games uttarakhand gi damakta akhoi manipur gi wushu sanaroi 39 selection tawre masi yamna nungai mamang da akhoina gawada sakhiba player singdagi handakna masing su yamai adugi mathakta akhoina so mamang da gold medal silver mari bronze ani logibani adubo handakti sungsoi soidana goal tara dagi tadana adumaina akoina expect tawi akoi gi venue da akoi as a coach samawaina angang singi damakta amadi manipur imalaiwa gi damakta akoina ngamjaba mingsat urong purak nangaba gi damakta akoi phajana sanaroi singbo yengsillaga amadi makoi gi best performance pinaba gi damakta akoi kanna honajari Fencing Association of India ki mityang makhada Uttarakhand yumbu oiduna Rudrapur da chatharakli batrama pansuba National Cadet Fencing Championship to Manipur na gold medal ani silver medal ani amadi bronze medal ahum punna medal taret lobang amduna championship solution kre nga solution ki ba championship asida Manipur ki cadet men's foil team na final match da Haryana team gi khuttamai chiduna silver medal lokhi Women's EP team eventa Manipur na semi-final match da Haryana gi khutta maithi hoduna bronze medal lokhi Manipur ki damak medal lorakraba fencer singi damak ta Manipur Fencing Association harauba amadi nungaiba phongdorakle Telangana na yumbu raga Warangal gi Hanuma Konda da Chatharakli Bakuntra Mari Suba National Sempak Takraw Championship ki ngasi sanakiba women's team event ki ngasi sanakiba semi-final match da Manipur SSB gi khutta set ani amadamai thiba nangduna ahum suba position lobangam kre championship asida men's team event ke semi-final match da Manipur na SSB team bu set ani amadamai thiba piduna final changkhe final match da Manipur na Delhi bu set ani shinodamai thiba piduna champion oikhe Imphal West District Football Association Sinduna Pamyal Patsoi Ground Team Tarukna Saruk Yaraga Satharagli Batarani Thoirak Suba 2nd Division Football League nga sanaki ba match ta ESA mayang Imphal na Soyo Sanjan Bamu goal ani sinuda maitiba PK match asigi mai pakraba ESA gi goal ani na 7 amadi Simpson na match ke minute ni fu madi humpuma thoi chatpada chanki league asigi nga sanaki ba topa match ta thau thamai banna Maisu Malombo goal ama sinuda maitiba PK match asigi mai pakraba thau ge matangai raba goal abotona match ke minute mapan chatpada chanki chatharakli ba league asigi hayeng match lairoi Kolkata na yumbu oiraga chatliba tha sigi taruktagi hauraga Kolkata South Club da chatharakliba SB Ramaya Memorial MT 400 World Tennis Master Kolkata da Manipur gi sanaroi Tuleshwar Thongbam na men's single 55 ki title lokre ngase sanakiba final match da Manipur gi Tuleshwar na Tikam Panwar bu maithiba piram ki chahi kuntramanga double star Dr Rivaskar amadi Kartikeya Varmana semi final da Mahendra amadi Parthabu maithiba piram duna final sankre Manipur Veteran Cricket Association Sinduna Hokiba Sahi December ki tang nipan dagi hauduna Langthabal Public Ground team tara nipan na group mari da saruk yaduna satharakli bakon ma thoisuba Manipur Veteran Cricket Tournament ki ngase sanake ba match ta napsa kha Infal na KCC Kong babu wicket mapan da mai chiba fiki
मैच असिदा केसीसी अहानब इनिंग्स बेट पाइदुना इनिंग्स की अपीब ओवर कुंठा लोइबदा विकेट लोइना तुरगा रन चामा यांखै लौदुना टारगेट रन चामा यांखै माथोइ थमखिबदा नफसाना अनिसुब इनिंग्स बेट पाइदुना ओवर कुन माथोइगा बॉल अमदा विकेट अमा तुरगा रन चामागा यांखै हुंदोइ लौदुना मैच असिमाई पाखे मैच असिमाई पाक्रबा नफसागे सानरोइटी वोगेंद्रना मैन ऑफ द मैच की टाइटल लौखे चथरकलिबा टूर्नामेंट असिगे हयेंग मैच लैरोइ लाक्लिबा तांग 19 दा साइक्लोन थांगमैबन अमदी बीकेसीसी बामोन लेकाइना सानरगनी लोइसिलकपदा मरोइबा पाउ अमुक हन पिजरी वाक्सिंग की तरह पानबा इमा इमोइनु इरा थौनी थौरम ngasi मैतै युमथों खुदिंगदा पांगथोकनरी इमा इमोइनु इरा थौनीगा मरी लेना फिशरीज डिपार्टमेंट होस्ट तौदुना अनिसुबा इमा इमोइनु फिश फेयर पांगथोकतुना मियामदा लेंगाक लेपा ममलदा nga मखल कया फंगनख्रे इंडिया के अनिसुबा प्राइम मिनिस्टर लाल बहादुर शास्त्री लेखिदबा यांखै मापन सुबा कुमोन नुमितना लाकपदा आईएनसी के प्रेसिडेंट मलिक अर्जुन खड़गे अमदी चीफ मिनिस्टर नोंथोंबम बिरेनना लुचिंगबा से मफम देगाई खुंगम उलकले अमदे लमदम असिगे मियाम नंगसी अवाल मायुक नरिबासी बीजेपी न लुचिंगबा स्टेट लेंगाकना थोकहन बनी हाइना एमपीसीसी के प्रेसिडेंट के मेघा चंद्रना मराल सिरकले ISCOM न्यूज़ पिजबा मणिपुरी पाउ मतंग से लोइजरे मिनिंग ताबिरिबा सिंगबा मुकना खुरमजरी।